Hi, good evening. Mayamda ngasi aigi poloi makeup amadi aigi makeup sigi matangda kariguma kharatang phongdok sage aigi Instagram aigi account sigi through da mayam waro biroi aina sahi sangna makeup amadi poloi gi lam sida thabak tawrapa sida miyoi amata tagi lak ama amadi lak ama hena laubagi thabak tawramsi tawjarakte karigino haiba matamda akhoi society asi middle class amati lairaba na hena masing yamna leiba oiba maramna aigi sagumba kono se aigi price limit thamjate haiba tare adum aibu nungsibiduna aibu pamjaduna laiba singsida adum negotiate tawnaraga moina pami batu karambano adagi karino haibasi tathok tasin tawraga tawjagi ba thabak thonang ngaktani aduna mayamna su sandopidana ba haijari ai lak ama amati la ama hena laujaba yautari matanggi matung ina poloi material da sangi bagi matung ina poloi du da sinsinariba machak singdu gi matung ina paisa lausai adum thamjari makhan aduga second dana makeup ariba makeup all makeup tau bahaisina karino sigi kano se aina khangja tabaini haidi ai sahi sangna makeup artist ti oi e tawbatapu ai thaina seasona kiba makeup material pancake na ke ba horaki ai matam du da coconut pancake sagumba mayans na ke ba horaki adu ai hauji artist amati kaina amati any mioi amata da pancake amati coconut season haraga mi ki mamai da skin da ke ba yaujatari aduna ariba makeup haisi karino anoba makeup haisina karino habasi aigi knowledge tadi anoba makeup haibati anoba thola iba makeup material mayam si khangba amati apply tawba ngamba sizina biba haiba sina anoba makeup ki kono si look si pothopa ngamga toine ba haibadi anoba product material mayam ju thola iba posi sizina biraga mingonde apply tawbiraga phajalba amati makeup habisi kaino makeup habisi awat pa pot asimens laga sempi sabi halaga phajahliba pot saktubu makeup kawi all makeup hairgana character makeup lomdala I siginupi si thaina ginupi malalo hairati thaina ginupi malali hausikangi nupi malalo hairgana hausikangi nupi malanga toini aduna character makeup kumbata satkare aduna makeup ari batau bahai pasina karino makeup anoba haibasina karino haibasi aina mayamda haizari anoba makeup haibadi anoba product singjibu use tawba ngamba amati takpi ba ngamba seasona ba haiba sagumbasina anoba makeup haiba aduna makeup anoba ariba haibasidi aigi technique aina tawriba thabaktugi matung illi aina tawriba khutsaagi thabak sigi matung ille haidi akhoi sakseli re sak thizali e hairaga philang kumba mama sabi orakpa matom sabi orakpa adunate akhoi gi khutsaagi thabani akhoi gi khutsa sinabu ngammi ba makhai mi ama sembi ba sabi ba phajahan ba haiba sidi aigi life ta tung kokpa ngamroi taba kono ne haitare ihaya mani kala mani haisani kaino haikanda aina ngami makai tawba ngambaki sakti si puthoga mi bu phajahamba tawba ngamba se aigi ihai aigi khusagi kala duni masini khwaidagi important di aduga matam gi sana ba situation atagi matang dress sigi matung ina loike biba haiba mathok tai makeup artist haisi masak ondana masak mi gi lairami ba saktu onda bida phajahanba ngamba sagumbasina makeup trend makhan sigi matung ile sagumbasi ngamba tabani makeup artist haisidadi haidi lairami ba saksi ayang ke salakanu ai phajahlo o haidoine ba any xyz amna any kaina wero heroine wero ama wero aigi saksi mahangalakanu phajahlo haidoine ba adu phajahamba tubu makeup artist tuki aphaba gun kawe natram aduna makeup ariba makeup lina tawe haisi aigi kono ta concept la jate kaino haiba khangte aduna anoba makeup haibeti tholaiba product mayam si phajana use tawbiba aduga mi si phajana masak mangdana phajan bangamba si makeup artist ki asem phamagun ne haijani ni